Political dialogue natana Manipur gi irang loisinabagi atopa lambi leite haina All India Trade Union Congress 𝗂𝗡𝗜𝗍𝒂 gi General Secretary Laisram Sotin Kumar phongdokre ngarang rup mahal tengda laiba CPI office ta pangthokiba pawgi mifam amada wafam asi phongdokladuna Sotin Kumar na hai Manipur da haukiba chahi ki me ahum dagi hauduna ngasi phawba chathargliba lan asigi waroisin ama puraknaba India government amadi Manipur lengak na political dialogue tawgadabani political dialogue tawduna irang asigi waroisin ama athupa matamda puraknaba India ge prime minister amadi Manipur ge chief minister na sinbidrebade 𝗂𝗡𝗜𝗢𝗍𝒂 sigi thaumi singna akan makhongjang kaya sangshin batanatana aikhoi punamaksu fajinduna jail da thambiro haiba khongjang kaya sangshinaba sem sabal loire Manipur thokliba irang asi India government matam chana yengsinba wadhaubadagi irang asi hena chawthorakhibane irang asina maram oiduna Manipur gi miyamna pendaba kaya leikhiba aduna handak pangthokiba lok sabha gi mikhal asida mayek sena utkhibane adubo India gi ahumlak suba Narendra Modi gi lengak amuk laklabanina India gi luchingba am oina Manipur da amuk tang lakduna Manipur gi issue asi athupa matamda loishinbinaba honabiyo loinana lan asina maram oiduna miyam kham thengna wanaringai cherak asida dukan sing amadi ayen ba cheng phangdabagi awaba kaya mayoknariba ase athupa matamda lengakna cheng phanganaba honagadabani amadi irang thokpham mafam singdagi miyam atopa mafam singda hondok honjin tawriba asti tawbiganu makoi makoina leiriba mafam aduda ahenba security section thorang India government amade Manipur lengakna thambiduna miyam ningthina mahusagum lehenaba honagadabani haiki Sumatang manungda moi kano se masa gi baram leiriba mafam aduda jalala ekoi yamna security ngaksen moi bu thambiba tangai khade loinana Zik Nurba Taja Swaida, a Moregi, a trade union, Kamu Mayana, telephone door for Kangam. But the Lunga Taja Swaida, the Apple be Pinaba, Mudi, Mapai Bantok and one in the end of Jaswaida, who shakes up from the Viawa, Kamayo. All shake Pandre, live people shake Pandre, Masia Tumatoni Pakan of the time. He sing a little peanut with around over time. Other medical team, Mother Yamitina and I, Corpora. Ngakung to tangai pun pakai pembicara. Berenai sambil pada zilai betul ni saya hobi bermain tadi hundagi. Uji pau sahih hela pauda sambil lep kongtham macam saya masih Bharata anuba Narendra Modi amul sugatam amagi adu prime minister we dengan wasak kerbetung dah. Nah hobi nak muka sangat benar dah berudah. Baru ni zikoi watok latok macam saya. Adu yang sati crisis. Masih solve to have political solution, political dialogue, political solution nakara to pada bilai political dialogue tu narkada maduda ekoi lepas da santi jenam penuh habis masih ekoi akan berdabi ekoi hongre madu campaign press